ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯉꯩꯒꯤ ꯃꯇꯝꯗꯨꯗ ꯃꯐꯝꯗꯨꯗ ꯑꯩꯒ ꯖꯄꯥꯟ ꯃꯆꯥ ꯑꯃꯒ ꯔꯦꯟ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯖꯄꯥꯟ ꯃꯆꯥꯗꯨ ꯂꯣꯏꯅꯕ ꯄꯨꯟꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯆꯥꯕ ꯊꯛꯄꯗꯕꯨ ꯃꯥꯒ ꯑꯩꯈꯣꯏꯒꯗꯤ ꯆꯤꯟꯖꯥꯛ ꯈꯔꯗꯤ ꯈꯦꯠꯅꯩ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯨꯟꯕ ꯂꯣꯏꯅꯕꯗꯤ ꯃꯍꯥꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯃꯥꯒ ꯑꯩꯒ ꯄꯨꯟꯕꯒꯤ ꯆꯥꯡ, ꯂꯣꯏꯅꯕꯒꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯃꯐꯝꯗꯨꯗ ꯃꯥꯒ ꯑꯩꯒ ꯆꯍꯤ ꯑꯃꯒ ꯈꯔ ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯖꯄꯥꯟ ꯂꯝꯒꯤ ꯂꯣꯟ ꯀꯌꯥ ꯑꯃ ꯇꯝꯕꯤꯈꯤ, ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯃꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯇꯨꯅ ꯑꯩꯉꯣꯟꯗ ꯖꯄꯥꯟꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃ ꯁꯥꯔꯦ꯫ ꯄꯥꯁꯄꯣꯔꯠꯇꯨ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯖꯄꯥꯟꯗ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯂꯩꯔꯛꯏ꯫ ꯃꯐꯝꯗꯨꯗ ꯂꯩꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ, ꯌꯥꯝꯅ ꯐꯖꯩ꯫ ꯖꯄꯥꯟ ꯍꯥꯏꯕꯁꯦ ꯑꯥꯔꯀ꯭ꯋꯦꯛ ꯇꯣꯏꯅ ꯊꯣꯛꯄ ꯂꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗ ꯁꯥꯔꯤꯕ ꯌꯨꯝ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏ ꯑꯁꯣꯝꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ꯫ ꯃꯐꯝꯗꯣ ꯂꯩꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯑꯍꯥꯟꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯨꯡꯂꯕ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯐꯖꯅ ꯔꯤꯁꯤꯞ ꯇꯧꯕꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯥꯒ ꯑꯩꯒ ꯆꯥꯛ ꯆꯥꯕ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯃꯤꯟꯅꯗꯨꯅ ꯒꯦꯝ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩꯒꯤ ꯃꯤꯀꯨꯞꯇꯨꯗ ꯒꯦꯝꯗꯨꯒꯤ ꯒ꯭ꯔꯥꯐꯤꯛꯇꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞꯇꯨꯗ ꯒꯦꯝ ꯑꯗꯣ ꯍꯦꯡ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯡ ꯆꯠꯂꯕ ꯂꯦꯞꯇꯣꯞ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯁꯥꯎꯅꯤꯡꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯃꯈꯥꯗ ꯀꯟꯅ ꯂꯪꯊꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯦꯞꯇꯣꯞꯇꯨꯒꯤ ꯃꯃꯥꯏꯗꯣ ꯇꯪꯈꯥꯏ ꯍꯦꯟꯅ ꯀꯥꯏꯔꯦꯗꯣ꯫ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯀꯔꯤꯒꯤꯅꯣ ꯃꯔꯨꯞ, ꯑꯁꯨꯛ ꯃꯃꯜ ꯇꯥꯡꯕ ꯄꯣꯠ ꯑꯃꯕꯨ ꯅꯪꯅ ꯊꯨꯒꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏ ꯑꯁꯤꯗꯗꯤ ꯈꯨꯠꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ, ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯍꯦꯡ ꯆꯠꯄ ꯄꯣꯠꯁꯤꯗꯤ ꯀꯌꯥ ꯄꯥꯏꯅꯗꯦ, ꯑꯗꯨꯅ ꯉꯥꯛꯇꯪ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯑꯀꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯁꯦꯝꯂꯅꯤ, ꯐꯔꯦ ꯅꯪ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯑꯍꯥꯟꯕ ꯑꯃ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯗꯤ ꯑꯁꯨꯝ ꯏꯀꯥꯏꯕꯗꯤ ꯈꯔꯗꯤ ꯐꯥꯎꯔꯦ꯫ ꯑꯩꯅ ꯑꯁꯨꯝ ꯈꯜꯂꯦ, ꯑꯣ ꯖꯄꯥꯟ ꯍꯥꯏꯕꯁꯤꯗꯤ ꯈꯨꯠꯁꯥ ꯐꯖꯅ ꯍꯩꯕ ꯃꯤ ꯉꯥꯛꯇ ꯂꯩꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯥꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯂꯒꯗꯤ ꯑꯩꯅ ꯀꯔꯝꯕ ꯎꯠꯀꯗꯒꯦ ꯈꯟꯕꯗ ꯑꯩꯗꯤ ꯑꯁꯨꯝ ꯋꯥꯈꯟꯗꯣ ꯃꯤꯀꯨꯞꯇꯨꯗ ꯐꯨꯝꯕꯪꯅꯔꯒ ꯁꯨꯝ ꯂꯩꯔꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯔꯨꯞꯇꯨ ꯊꯣꯔꯛꯑꯦ, ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯒꯦꯝ ꯁꯥꯟꯅꯕ ꯃꯈꯥ ꯆꯠꯊꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯟꯗꯨꯗꯤ ꯒꯦꯝꯗꯗꯤ ꯆꯪꯗ꯭ꯔꯦ꯫ ꯑꯩꯒꯤꯁꯨ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦꯗꯣ꯫ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯃꯣꯏꯔꯣꯝꯒꯤ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯀꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯇꯨꯒ ꯑꯩꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯩ ꯊꯥ ꯑꯃꯔꯣꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯔꯨꯞꯇꯨꯅ ꯑꯩꯉꯣꯟꯗ ꯑꯃ ꯍꯥꯏꯔꯦ, ꯃꯔꯨꯞ, ꯅꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ, ꯃꯅꯤꯄꯨꯔꯒꯤ ꯐꯖꯕ ꯃꯐꯝ ꯈꯔ ꯌꯦꯡꯅꯤꯡꯉꯦ ꯑꯅ ꯍꯥꯏꯔꯔꯦ꯫ ꯑꯩꯁꯨ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯅꯣꯡꯃ ꯃꯇꯝ ꯑꯃ ꯁꯨꯇꯤ ꯂꯧꯔꯒ ꯑꯁꯨꯝ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯣꯏꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒ ꯃꯈꯣꯏꯔꯣꯝꯒꯗꯤ ꯐꯖꯕ, ꯆꯥꯎꯈꯠꯄ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯔꯣꯝꯗ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅ ꯐꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ, ꯑꯗꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯖꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯃꯔꯨꯞꯇꯨ ꯄꯨꯔꯛꯂꯒ ꯈꯔ ꯀꯣꯏꯕ ꯄꯨꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯂꯦꯞꯇꯣꯞꯀꯤ ꯃꯇꯥꯡꯗ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯁꯣ ꯑꯃ ꯎꯠꯈꯤꯕꯗꯣ, ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯇꯪꯗꯤ ꯁꯣ ꯎꯠꯀꯦꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯉꯝꯗꯗꯅ ꯇꯣꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯑꯩꯒꯤ ꯃꯔꯨꯞꯇꯨꯒ ꯂꯝ ꯀꯣꯏꯕ ꯆꯠꯅ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯑꯁꯨꯝ ꯎꯡꯂꯒ ꯂꯩꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯇꯨꯒ ꯑꯩꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯁꯨꯝ ꯈꯣꯡꯅ ꯋꯥꯀꯤꯡ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯔꯤꯛꯁꯣꯗ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯌꯥꯡ ꯑꯗꯨꯗꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯣꯇꯦꯛ ꯊꯥꯡꯇꯦꯛ ꯑꯩꯅ ꯈꯔ ꯄꯤꯕꯤꯕ ꯃꯌꯥꯡꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯔꯤꯛꯁꯣꯗꯨ ꯈꯥꯝꯂꯒ, ꯚꯩꯌꯥ ꯅꯪꯒꯤ ꯌꯣꯇꯦꯛ ꯊꯥꯡꯇꯦꯛ ꯑꯇꯩ ꯂꯩꯕ꯭ꯔꯥ ꯄꯤꯌꯣꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯒꯤ ꯃꯇꯥꯡꯗꯨꯗ ꯃꯥꯅ ꯍꯪꯕꯗꯨꯗ ꯑꯩꯅ ꯂꯩꯗ ꯂꯩ, ꯅꯪ ꯍꯌꯦꯡꯒꯨꯝꯕ ꯂꯥꯛꯑꯣ ꯑꯗꯨꯗ ꯄꯤꯕꯤꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯚꯩꯌꯥ ꯍꯧꯖꯤꯛ ꯄꯤꯌꯣꯅꯈꯔ ꯇꯣꯏꯅ ꯉꯪꯕꯅꯤ꯫ ꯑꯩꯁꯨ ꯉꯥꯛꯇꯪꯒꯤ ꯁꯥꯎꯅꯤꯡꯕꯗꯨꯒꯤꯔ ꯍꯥꯏꯗ꯭ꯔꯥ ꯈꯪꯗꯦ, ꯈꯪꯍꯧꯗꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯏꯜꯂꯨꯕꯅꯤ꯫ ꯑꯗꯨ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯡꯗꯨꯗꯤ ꯍꯦꯛ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩꯕ ꯂꯥꯡꯈꯣꯡꯗꯨꯗ ꯇꯨꯔꯦꯗꯣ꯫ ꯍꯧꯖꯤꯛꯀꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯡ ꯑꯗꯨꯅ ꯂꯥꯡꯈꯣꯡꯗꯨꯗ
ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯨꯡꯇꯩ ꯇꯩꯔꯒ ꯇꯥꯈꯤꯕꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞꯇꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯂꯣꯟꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯂꯦ, ꯃꯔꯨꯞ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ. ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯌꯥꯝ ꯇꯔꯥꯏꯅ ꯈꯟꯕ, ꯌꯥꯝ ꯍꯟꯊꯅ ꯈꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯩꯒ ꯇꯤꯟꯅꯔꯣꯏ ꯍꯥꯏꯔꯛꯑꯦ. ꯑꯩꯁꯨ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ. ꯑꯩꯁꯨ ꯑꯩꯒꯤ ꯃꯔꯨꯞꯇꯨꯗ ꯈꯨꯝꯂꯨꯔꯦ, ꯃꯔꯨꯞ, ꯁꯤꯒꯨꯝꯕ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ. ꯑꯗꯨꯅ ꯃꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯪꯈꯣꯡꯅ ꯇꯥꯕꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯩ. ꯑꯗꯨꯅ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯁꯤꯒꯨꯝꯕ ꯈꯔꯁꯨ ꯂꯥꯛꯑꯗꯨꯝ ꯌꯦꯡꯉꯣꯅ ꯑꯩꯅ ꯍꯥꯏꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯗꯦꯗ, ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯍꯥꯏꯒꯗ꯭ꯔꯥ, ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯥꯡꯂꯨꯕꯗꯣ ꯍꯦꯛ ꯆꯥꯟꯅꯅ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯌꯣꯇꯦꯛ ꯊꯪꯇꯦꯛ ꯍꯪꯕ ꯃꯌꯥꯡ ꯑꯃꯠꯇ ꯅꯠꯇꯦ, ꯔꯤꯛꯁꯣ ꯑꯅꯤꯅꯤ, ꯌꯣꯇꯦꯛ ꯊꯪꯇꯦꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ. ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯖꯄꯥꯟꯒꯤ ꯃꯔꯨꯞꯇꯨꯁꯨ, ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯣꯏꯔꯦ, ꯊꯧꯋꯥ ꯀꯌꯥ ꯁꯥꯟꯅꯗꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ. ꯃꯤꯀꯨꯞ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ, ꯃꯔꯝꯗꯤ ꯑꯩꯒꯤꯁꯨ ꯁꯣ ꯑꯃ ꯎꯠꯄ ꯐꯪꯂꯦ ꯍꯥꯏꯗꯨꯅ.